Morning friends, ngasi 19 March 2019 gi Amazon quiz ki pungpham yaukhre ko today Amazon app ta sangsin jare aduga ngasi gi maruina knowledge hengal ansi ngasi question answer sing khangau si ai wafam sinin thamjari usi aduga thamliba price na honor band for haiba smart gadget am thame ko phare today sangsin jare hujik start ta inamjare aduga leijare ngasi question number 1 what is the metal or plastic casing around the in of a shoelace called han leire ko akhoi khumuk mari gi maton da akhoi gi sha natragana akhoi gi metal oiba pot ari yot na oigera ama yomi dran khumuk mari gi maton masi kari haina ko bono hari masi makha pirsi laset adagi aglet adagi anchor bruce an pirsi ji manungda ani subda leiriba aglet haibsini ko masi uji khumuk mari gi maton da khoina sha adragi natragana ge metal ge yot ki ba kaino ma yomi dana adu buni ko masi aglet chi khanbir chume aduga question number 2 the actor who played Gandhi in the Lagera Ho Munabai won a national award for best supporting actor for the role name the actor and like Lagera Ho Munabai haidana akhoi gi Sanjay Dutt na kumba film ama lei ko masida actor ama yawi Gandhi gi role sa gi film du da Gandhi yawi ko Mahatma Gandhi si amna man na sabe actor ama yawi ma si 2016 da national award for best supporting role haidana phangki ba misang ya do actor du gi maming hayu hairi adu film du maksoi prize amna lowki film ni ko aduna makhal piri si Dilip Prabha Balkar haiba Dilip Prabha Balkar haibam ne Ben Kingsley haibam ne Atul Kulkarni haibam ne Girish Ok haibam sida bir sing sigi manung da mathak ithang thangmuda leiriba Dilip Prabha Balkar haibase masina ne ko je ki Gandhi gi role sakhre base masi aina oje haijariba 2006 ta national award for best supporting role haina phangkhibani masi adu masi khanbiro chume aduna question number 3 Earth's atmosphere is made up of several gases, but which element makes up the majority of the air and laireko. Haidi Prithvi gi atmosphere se asi makal mathen kaya gi gas na semi adu khwaidagi yamna yawba gas makhal du karino hairi masi da bir se oxygen ne nitrogen ne helium ne carbon dioxide ne bir sing si manung da akoina dum thengna jabda akoi gi earth se atmosphere si 78.09 di dry air content sina maru aina kan to ni ko aduga moi makhoi sidi masak maming khangba gas na te aidi makhal ma then sure asi 78% lai re ko aduga maming khangba sida piri sinji manung de nitrogen na 20.95% adigi oxygen ga nitrogen ga argon ga ohum sini maru aina yaude adu oxygen na 0.93% aduga argon na 0.04 ni aduna nitrogen di 20.95% yauni na mani hen hele habisi leijare aduna ani subagi nitrogen si khanbiro chume aduga question number 4 an A2 size paper is smaller than an A4 size paper true or false pireko A2 size haiba CA gi size sina A4 size tagi hena pikkadabani haibisi chumra lanran pireko masidi lale A4 A5 A6 A7 han hek chawkhala ingei CA du pikthaba oigadamni aduga solomda kakhala ingei haidi 5 na 4 adagi 3 2 1 han la ingei chawbe hengal kadamna masi lale han khumbiro chume aduga question number 5 the 2019 Oscar by just went by but harga which movie won the Oscar for best film in 2018 pireko 2018 gi best film award phangkiba film si adi makhat pirsi call me by your name haibam leire moonlight haibam leire la la land haibam leire the shape of water haibam leire asi makhai thang da leiriba the shape of water ai film si 2018 da ko Oscar award phangkiba yamna phajaba film ni ko masi film ji yengbiu film ni ai samchu yengjare masi ko gi ising dagi phaba adugumba jiba mabu kannana ba honaba da achobu thoda aman lowkhiba heroine sina adugi yam phajaba film ni ko masi the shape of water ai masini Oscar award phangkiba film si
ꯆꯨꯝꯃꯤ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔ ꯃꯇꯨꯡꯗ ꯃꯁꯥꯅ ꯑꯣꯇꯣꯃꯦꯇꯤꯀꯦꯜꯂꯤ ꯂꯛꯀꯤ ꯗ꯭ꯔꯣꯗ ꯄꯨꯁꯤꯜꯂꯅꯤ ꯂꯛꯀꯤ ꯗ꯭ꯔꯣꯗꯒꯤ ꯋꯤꯅꯔ ꯑꯣꯏꯕ ꯃꯤꯗꯨ ꯄ꯭ꯔꯥꯏꯖ ꯄꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩꯅ ꯅꯍꯥꯟꯗꯩꯁꯨ ꯄꯟꯗꯨꯅ ꯂꯥꯛꯆꯔꯦꯀꯣ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯃꯔꯨꯑꯣꯏꯅ ꯅꯣꯂꯦꯖ ꯍꯦꯟꯒꯠꯍꯟꯁꯤ ꯍꯥꯏꯅ ꯑꯗꯨꯝ ꯊꯥꯒꯠꯆꯕꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯃꯊꯛꯇ ꯄꯟꯖꯈ꯭ꯔꯤꯕ ꯋꯥꯔꯗ ꯃꯤꯅꯤꯡ ꯑꯃꯗꯤ ꯄ꯭ꯔꯣꯅꯥꯎꯟꯁꯤꯌꯦꯁꯟꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯈ꯭ꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯃꯌꯥꯝ ꯊꯝꯖꯔꯤ ꯑꯗꯨꯒ ꯇꯦꯛ ꯚꯤꯗꯤꯑꯣꯁꯦ ꯑꯩꯁꯦ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤꯁꯤ ꯈꯤꯇꯪ ꯆꯥꯡ ꯅꯥꯏꯕ ꯉꯝꯖꯗ꯭ꯔꯦꯀꯣ ꯊꯕꯛ ꯁꯨꯝ ꯆꯤꯟꯕꯗꯒꯤ ꯑꯗꯨ ꯁꯣꯏꯗꯅ ꯑꯩ ꯁꯨꯝ ꯉꯁꯤꯗꯒꯤ ꯁꯨꯝ ꯆꯥꯡ ꯅꯥꯏꯅ ꯅꯠꯇ꯭ꯔꯒ ꯍꯌꯦꯡꯗꯒꯤꯗꯤ ꯆꯥꯡ ꯅꯥꯏꯅ ꯁꯨꯝ ꯃꯌꯥꯝꯒꯤ ꯅꯣꯂꯦꯖ ꯑꯣꯏꯒꯗꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨꯝ ꯊꯥꯒꯠꯆꯒꯦ ꯋꯥꯐꯝ ꯊꯝꯖꯔꯒ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯑꯣꯜ